EPAC TV News na adom butaram na oksari. LiLong KendraGi Khunjasingna Lambi Imphal Turel Mapalgi LiLong amasung Imphal Berez Phaunab Lambi asi matam kayagi mamangdagi local MLA amadi mari lena authority na midyang changbiraktabadagi laikai miyamna sel khajinaraga nung thaduna semjinkhre. Hiram asigi matangda EPAC TV News ga akhanana unarubada laikai asidagi Haji Abdullah Kawumi amana phongdorakpada Lambi asi matam kuina local MLA amadi mari lena basingna midyang changbiraktabam maramna khudongzadaba kaya mayuk nang lakli. Lambi asi nong taragana laikom thokpa aduga nongsa saba matamdana upul thokduna miyam de hen awab ohelle. Asigumba amot akai miyam sina miyam da ana ayak tholakpa yabagi akibasu leitaba natte. Masita su natana lambi asi de accident toine thokpa mahiro sing amadi miyamna chathok tasin tawbada sahi kharasida khudongzadaba awaba kaya mayuk nang lakli. Asigumba mayuk na iba awaba kaya ji kharada oirabasu kokhanabagi wakhallonda laikai asigi miyamna angam sel puthoknaraga lambi asi nung thaduna semjinban local MLA na matam chana midyang changbidam labadi lambi phattabagi awaba si lerem loidabani hauji lambi sembagi thabak chatariba asida local MLA yauna lengak mari lena authority amatadagi mating lobosu leite makhata na miyang yaiphanaba thabak chatrakpata miyamna su support tobiyo haibu wafamsu Haji Abdullah na makhata na EPAC TV News gi kuthangda phongdorakhe Asi lung thajari ba degi gogi riverban akoi besi lung thajari si tingen makok tagi le akong tingon makok tagi haujaraga so mathang step by step ikoi hona jari masi ikoi youth sing sina natraga ikoi gi lejari ba lamdam sira lejari ba praja mayang gi wakhan sida sum khan jarak pada ikoi pod hol mayam si sum gari thobada khotbada kudong thiba kaya tholpa adegi angang sing school chatbada kudong thiba kaya tholpa adegi nupi angang sing na chatpadi yamna ikai firup kumakpa masida sarkar gi miyeng changchal laktaba MLA gi miyeng su mafam sida changbi laktaba china maram waraga ikoi youth sing china wakal laina ikoi tawjaraga alei bolpa changwa lising kaya puthok jaraga ikop khomjin khajin jaraga ikoi mayam sigi lambi sigi khudong sang na boina wakta pod hol mi si hol ki menjabani masi ikoi na wana hona jabsida ai atopa kana gumna side gi fataba miyeng kari gumam bau chang tanan bagi damakte ikoi sarkar dagi mateng ama phau logjade di hoji koi biriba local MLA sidagi su mateng logjade mahangna maruaina miyeng changbiraga masiba awat mayam si men kapirabadi koi sumena waram moidabne adubo mana changbirak tabdi koi jut mayam china angam ba khaijin khojen tawjaraga ikoi aleiba puthok jaraga ikoi masigi protocol mayam si menjabani asin maram moraga matung da su ikoi askum ba thabuk singje taktana tawbangam bagi pangal pina bisno oina ikoi gi mapuda thongni masi hairaga loisinjarage Hello everyone, it is EPAC TV News, a news networking channel dedicated to the cause of human rights.